tungi punsigi damak haijaba tare yumpham leitragasu mai palakpa asigi damak ta haijaba tare aduga pumnamak asi yengjar ka khon ngamjaba khudol tamjabani paibi se puna tungda phaba yai phabo ina bai themasu paibi se yamba paisa na te lupa lising kun khaktang haiba tare ubari base hantak 12 ki examination da 8 position takraba toijam ganasamgi yumasi ayang pali da leiba mafam amadan ta sengbadi yumasi makhoigi asengba lamnati khaslen amada tangai fadana leiriban machin manau hum pokpada nupi ani mahanai tonton apopi mamana stroke torukpadagi tangai fadana yuming khonjon bataki adubu honadabadi ati hingnabagi damak hana leiriba inkol asigi mapada khaslen amada dukan macha ma hangduna famli apopi mamagi maming toijam ongbi renu kawi apokpa mapana afang afangba thabak suri apokpa mapagi mamingna toijam lenin kawi adubu larik pafam phawbo leitraba imung asida ganashamna kanna honaduna amadi mahana tamlibi school competitive success academy tonga tonga oja kyamaro nu matenga loinana kanna honabadagi ngasidi 8 position da mahangna lagli mahaki puning thoga chaboina diamond tv na kaksing dagi aina naurem commerce ke topper oikiba nupi macha aduda lupa lising kun mateng pangjakhiba dugumna handaksu diamond tv gi yengbiriba tabiriba mayam ekhoi mayam punsinaduna amadi diamond donors ki member mayam punsinaduna ngamjaba mateng lupa lising kun khak mateng pangjabani asumna tungda horukliban ha singdasu masagi yumpham phawba leitraba lairaba imung amadagi mahiroi amanasu asigumba examination da makok thongba position lepa yai haibase ganasam amadi ainana mayek sengna taklakli leitaba lairaba mahiroi singdi pikthana yaw adubu yumpham leijadaba larik pafam phawba leitaba haibasidi athangmani makhoi anigi tungi punsina haurakliba mahiroi singda anouba inot ama thauna ama piduna tungda honaningbagi amadi maik pakpa kaya poroktuna iramda masigi mai ngakpa oirasunu haiduna diamond tv gi mai kaidagi thajabadu thamjari ngasi diamond tv gi face to face haiba thorom asida handak ki kosem gi pang thokibe examination da koi gi 8 position takraba toijam ghanashyam ga koi unajabani ghanashyam gi asisu mamang de koi unajakiba aina ga haife chamane masagi yumpham leijadaba adubu yumpham leitrabasu 8 position taba yai haina uthorok pasina koi gi tungda horokliba mahiroi singda achauba para ama kak tambiba haiba tare masina koi diamond family tabiriba mayam punamangna mahaki mafamda koina kachabani subtangi lupa lising kun khaktang mahaki tungda lakadaba examination gi tonga tonga no singasida mateng khajik oina na bahijaba tare aduga aikoina ngasigi thormasida mapung phanbiba miyam punama pu hanana thagachari loina na diamond gi family na ekoi gi isa sida lupa lising kun magi tungi punsigi damak hajaba tare yumpham leitragasu mai palakpa asigi damak ta hajaba tare aduga punamak asi yengjar ka khon ngamjaba khudol tamjabani paibi se puna tungda phaba yai phabo ina bai themasu paibi se yamba paisa na te lupa lising kun khaktang haiba tare thank you so much phi ma piro ima da phi du ma ima piro son phi ma piro son da lao sir poro koi chal chan na pipirak pani phaba yai phaba gi damak haiba tare ama phaba isa gi hak tak te gi nungai ba ya phaba borosun ko thank you yare favor toijam ganasam yek pasu yamna pamjaba miyoy aman mahakna masak khanghodraba mahaki madhau apokpa mapabu pokpa madhau uhaudrabasu madhaugi apikpa photo amadagi mana sauna yek thoktuna madhaubu mahakna ngasisu thabak chathokpada amadi mahaki luraba tanphamda mabudhaubu khurumjari masak khanghodrabasu mabudhaugi photo mahak masamana yekli mahak
येकपगी तोंगान तोंगानबा कॉम्पिटिशन क्यादसु मना क्या लौरख्रबा घनश्यामने